Lakhipuronline Manipuri September ki tang tarani thoi irai numit ki Khomjinba Pao tabirase ahanbada maroiba Pao Pradhan Mantri Narendra Modi ki hayeng Assam Mizoram amadi Manipur khongsit ka mari lenana chekchil thaurang kankat khre Kasar Police na ain kaina ana laing chatharamba fake doctor anima ka suphare punna nipan sure Karam Siluda Assam University Siljarna English da PhD degree pirakle Dubri da police na lathi charge tawbada ki thoki bathawdobadubu Mukhyamantri Dr. Himanta Biswa Sarma na nungai ta phongdokre Thi humbagi thabak chathabada Jiribam district ki chingkhong gi mafam kharadagi khuju khulai kyamaram phagat khre amasung Jiribam da sanariba kang tournament ngasi SAYCB Sorogating B amadi Ichel Club Dipong B sanaragani Haujik mapung oiba pau tabirase Pradhan Mantri Narendra Modi hayeng thangje numit ki ayu ki pung mapan taba matamda Aizol dagi kilometer 38 rom thapna leiba Lengpui airport ta thungna na bathorang tawri Lengpui airport tagi Pradhan Mantri bu helicopter da Thuampui helipad ta pugani amasung ayu ki pung tara da Pradhan Mantri na Aizol lamuyal da pangthokpa miyam gi bimipam amada wangangani matungda mahak Bhairobi Sairang rail line amasung Sairang rail station sangagani Pradhan Mantri na Mizoram gi mahiloisang ani amasung tongan ba project taruki urep uyingsu tangmani Pradhan Mantri gi Mizoram khongsit ki yenglaga pamdaba thodok sing thoktanaba ngak senbagi chekchil thawrang kankat khre CRPF amasung BSF ki ahen ba company ani Mizoram gi konung Aizol da thamkhre matungda Sri Modina nongthak lambida Manipur phawba chatkani tharomasiga mari lainana Kendra ki Rail Mantri Asini Vaishnav ngasi Mizoram da thunglagani amasung mahaksu Pradhan Mantri ga loinana thoromaduda saruk yaragani pung amaromgi oigataba Manipur gi khongsara sida ahanbada Churachandpur gi Peace Ground da thunglaba matung amuk Imphal tamna helicopter da lakani Nakalamarom Dr. Bhupen Hazarika gi mapo kumon thoromgi saruka moina Bhupen Hazarika po ikai kumna ba utpagi thangjanumita Guwahati da pangthokadaba thoromda Pradhan Mantri Narendra Modi mithunglen oina saruk yagani thoromda rajya sigi saisak palising ama henmana Bhupen Hazarika gi sei amasung saireng thibagi thorom sing pangthokani thoromda Bhupen Hazarika gi ningsing kudam oina seniek ama amasung biography amasu phongani Pradhan Mantri na Nongmaijingda Numalikar da Malemgi ahanba wadagi semba bioethanol project sangagani masigi mamangda Sri Modina Mongoldaida Darang Medical College amasung GNM School amaga Nursing College amaga gi urebuyung tambigani masiga loinana Brahmaputra Turel gi mathakta Narengi Kuruwa Samnaba Thong amasung Guwahati Ring Road project kisu urebuyung tamgani Ain kaina ana laing libasingi mathakta Kasar Police ki khongjang makha chathari numit kharani gi manung asida fake doctor taruk phadona jail thajin kraba matung amuksu makhatana ain kaina ana laing lamba fake doctor ani Nihar Hussain Mazar Bhuya amasung Radhesyam Rabidas ko bamioi ani fakhre Nihar Hussain Mazar Bhuya Borkhola gi pharmacy amadagi fakhibani mahakna Bengaluru dagi medical college amagi semjinba degree season aduna ana laing duna laglamani hairi ani subamioi aduna Jirighat dagi Radhesyam Rabidas ne mahakna masana masabu qualified doctor amani haiduna Jirighat ana laing duna leirambani haina paumi singda Kasar gi senior SP Numal Mahatana phongdokki Police ki asiko makhongjang asida miyamna thagatba phongdoknari ami dujon koi byaktik ami bhuwa চিকিৎসকক আমি গ্ৰেপ্তাৰ কৰিবলৈ সক্ষম হলো দুইজন ব্যক্তি বেলেগ বেলেগ স্থানত তেওঁলোকৰ নিজৰ এজন কোৱালিফাইড বা ডিগ্ৰীধাৰী ডক্টৰ হিচাপে তেওঁলোকে চিকিৎসা সেৱা আগবঢ়াই আছিল তাৰে এজনৰ নাম হ'ল নিহাৰ হুছেইন মাজাৰ ভূঞা তেওঁ 35 বছৰ বয়স তেওঁৰ পিতৃৰ নাম হ'ল নৰুদ্দিন মাজাৰ ভূঞা বৰখলা পাৰ্ট 2 তেখেতক যেতিয়া আমি হোটপোষ্ট কৰো তেখেতক দেখিছো তেওঁ MBBS ৰ টু সাৰ্টিফিকেট কাগজ তেওঁ আছে পেড আছে তাৰ লগতে তেওঁ MD আৰু DMA বুলি এইকিটা তেওঁ পেডত তেওঁ লিখি তেওঁ ভুৱা চিকিৎসা চলাই আছিল আৰু সৰ্বসাধাৰণ ৰোগীক তেওঁ আৰ্থিকভাৱে শোষণ কৰি আছিল
আৰু দ্বিতীয়জন ব্যক্তি হ'ল ৰাধেশ্যাম ৰবি দাস। তেওঁৰ ঘৰ হ'ল জিৰিঘাট বজাৰ, জিৰিঘাট। তাত তেওঁ থাকি তেওঁ নিজকে এজন ডিগ্ৰীধাৰী MBBS ডক্টৰ হিচাপে তেওঁ চিকিৎসা সেৱা আগবঢ়াই আছিলে। আৰু আমি যেতিয়া গোটেই বিষয়টো অনুসন্ধান কৰোঁ, অনুসন্ধান কালত দেখা গ'ল যে দুয়োজন ব্যক্তিয়ে তেওঁলোকৰ ভুৱা ৰেজিষ্ট্ৰেশ্যন নাম্বাৰ, ভুৱা তেওঁলোকৰ পেড আৰু ভুৱা তেওঁলোকৰ চিম্বল এইবিলাক লগাই তেওঁলোকে সেই স্থানীয় ৰাইজক আৰু দুৰ্গত লোকক তেওঁ চিকিৎসা সেৱা আগবঢ়োৱাৰ নামত আৰ্থিকভাৱে শোষণ কৰি আছে। আৰু দুইজনকে সোধপোছ কৰোঁতে মই নিজেও সোধপোছ কৰিছোঁ, আৰু দুইজনকে সোধপোছ কৰোঁতে তেওঁলোকে সেই কথা স্বীকাৰ কৰিছে। বৰ্তমানলৈকে আমি 8জন ব্যক্তিক এৰেষ্ট কৰিছোঁ। Karam Siluda Assam University Silcharna English da PhD degree pirakle. Assam University na September ki tang mari da thokiba notification amagi matungina mahak degree asigi tamak mai pakre haina lauthokre. Decoding Northeasterness, a study of select fictions from India's Northeast Hairiba thesis asida mahak English Department ki Dr. Sip Shankar Majumdar ki makhada mahak ki research work asi chathakibani. Mahaki PhD degree asi University ki convocation da lanthoklagani haire. Hojik mahak Assam Downtown University Guwahati da English ki assistant professor oina thabak tawri. Panbajai Karam Silu Silchar Ramnagar Tukodagi Karingban Civil Judges Court ki supervisory assistant oina thabak dagi pothakraba Karam Dilip Kumar amasung Karam Ongbi Pasotloi ki machanupi ni. Dhubri da nahan numidang mahiroi kanglop amagi protest rally chatharingeda police na lathi charge tawbadagi thokiba pamdaba thaudogadubu Mukhyamantri Dr. Himanta Biswa Sarma na nungaitaba phongdokre. Thaudogaduda police officer ama suspend tawkhre haina Mukhyamantri na phongdokhi. Panbayai Coach Rajbongsi Miyambu tribal status phangnana bamasung tonganba Kamtapur Rajya magidamak Akrasu Central Committee gi luching makhada Dhubri Jilla gi Golokganj da rally machathaki. Thaudogaddu namthanaba honabada police amasung paramilitary force na lathi charge tawbada miyoi yankai hena asoka panangki. Miyoi kamarom Dhubri Medical College da laikanaki. Pibamasina Dhubri Jilla da curfew thamjinki. Mantri Jayantamala Barua na thaudogaddu gi matangda Dhubri Jilla gi SP da numit mangani gi manungda report pikhalakna bakhangan kre. দুৰ্ভাগ্যজনক যোৱাকালি ৰাতিয়ে মই মন্ত্ৰী জয়ন্তমল্ল বৰুৱা ডাঙৰীয়াক পঠিয়াই অচিজনক আমি নিলম্বিত কৰিছোঁ। 5 দিনৰ ভিতৰত এটা ইনকুৱাৰী হ'ব আৰু যিসকল পুলিচে দৰকাৰতকৈ বেছি শক্তিৰ প্ৰয়োগ কৰিছিল তেওঁলোকৰ বিৰুদ্ধে আমি কঠোৰ ব্যৱস্থা ল'ম। যোনেই মানে আৰক্ষী অধীক্ষকে হওক বা আৰক্ষীৰ কনিষ্টবলে হওক যাৰে নাম ইনকুৱাৰীত আহে তাৰে বিৰুদ্ধে আমি ব্যৱস্থা ল'ম। Ngarang ayuk pung taruk rom taba duaida sakhangdaba miyoi kharana Jiribam district ki chingkhong gi mafam kharada khuju khulai khara losinduna thamle haibegi akaknaba pau phangbadagi Jiribam district police Taret Suba IRB CRPF amadi Assam Rifles ki apunba kangbu amana Sonapur amasung Jairol Pokpi village tagi ayuki pung tara makhai dagina ayuki pung tara phauba thihuma ki thabak chathabada khuju khulai kyamaram phagat pangamle hairi phagalaba khulai sing adudi semdoklaba SBBL nongmayama laibaka sida saba muzzle loading SBBL nongmay ahum Bharata saba .22 pistol ama laibaka sida saba .22 DBBL shotgun ama 12 bore gi cartridge nipan gunpowder yauba file yankai gunpowder apik bottle ahum gunpowder filling iron rod ama angki pharaba kujukulai singasi mari lainaba police station da ain gi matungina thabak sathanaba sinakre hairi. District Kang Association Jiribam na sinduna Babu Paragi Lamlen Community Hall Kangsangda Jiribam Kasar amadi Hailakandi gi Kangkut Kurma thoina saruk yaduna sanariba taramanga suba late RK Lalasana Memorial Mixed Kang Tournament lisingani kunmanga gi ngarang sanakiba pre-quarter final knockout round match ta Yawol Club B Champanagar na MNCA Ningthembambo Panjal Taranithoi Tare Tamaithi Hankre match asi ke Manglemba Singna umpire aduga H Inopisak Singna scorer oibiki tournament asigi ngasi nungtil pung ama taba matamda sanagataba pre-quarter final knockout round match ta
SAYCB Sorokating B Amadi Ichel Club Dipong B Sanaragani. Energy Healing Center Rongpurda computer gi matenga anauba madi ariba anaba singbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anaba singi report lokthokpuna haksangi awat machal kaya menkhanaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chingba gi laina sine chingba layeng da yarakani loinana matam sangna hu chen hidak charakpadagi side effect amadi I da hu chen ba toxin lairakpa I watpa gi anaba koktanaba amadi steam bath ki kudong saba leijare Silchar Rongpur Part 2 gi stone crusher manakta leiriba Energy Healing Center da ngasimak gengsimbiragu mangjongna appointment ki damak mobile number 9395-732-456 number asida call tawbirakna bakhanganjari Bikasi Agro Producer Company Limited Singirbon Kasarna Putokpa Lamdamasigi Laihaudigi Thokpa Cheng Ranjit Amadi Chengi Yamna Chingba Lakhipur Fulertol Poilapul Amasung Silcharda condition Kharagi Makada Adomgi Yumda delivery pinabagi Kudong Saba Thamsari Kudong Saba Silaunabagi Damak mobile number 96138-53127 Natraga 94354-05527 number asida order tobiba yaragani adomna leibiba cheng asina lomi singi sandan lambi oibata natana samasa sigi senbit londasu chauna mateng oiragani haibagi thajaba thamjari paujenjariba Bikasi Agro Producer Company Limited Singirbon Kasar Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu aroibada maruoiba paw amukhanna Pradhan Mantri Narendra Modi gi hayeng Assam Mizoram amadi Manipur khongsit kamari lenana chekchil thawrang kankat khre Kasar Police na ain kaina ana laying chatharamba fake doctor animaka sufare punna nipan sure Karam Siluda Assam University Siljarna English da PhD degree pirakle Dubri da police na lathi charge tawbadagi thoki bathawdogadubu Mukhyamantri Dr. Himanta Biswa Sarma na nungai ta phongdokre Thi humbagi thabak chathabada Jiribam district ki chingkhongi mafam kharadagi khuzukhlai kyamaram phagat khre amasung Jiribam da sanariba kang tournament ngasi SAYCB Sorokating B amadi Ichel Club Dipong B sanaragani Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare